ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯗꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯇꯦꯟꯕ ꯋꯥꯔꯤ ꯑꯅꯤꯈꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯁꯨ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯊꯥꯕꯤꯔꯛꯄ ꯋꯥꯔꯤꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯉꯔꯥꯡ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯁꯤ ꯑꯩꯈꯣꯏ ꯕꯥꯁꯤꯈꯣꯡ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅ ꯃꯩ ꯂꯥꯛꯇꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯒꯤ ꯃꯩ ꯃꯨꯠꯈꯤꯕꯗꯨꯅ ꯅꯣꯡꯉꯥꯜꯂꯐꯥꯎ ꯃꯩ ꯂꯥꯛꯑꯝꯗꯦ꯫ ꯅꯣꯡꯁꯨ ꯑꯗꯨꯝ ꯃꯪꯉꯤ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠ ꯑꯗꯨ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛꯁꯨ ꯊꯥꯏꯅꯗꯒꯤ ꯍꯧꯅ ꯈꯔ ꯍꯥꯏꯅꯕ ꯂꯩꯔꯛꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡ ꯑꯔꯥꯛ ꯌꯨꯝꯗ ꯍꯜꯂꯛꯄꯗꯁꯨ ꯃꯁꯛ ꯎꯕ ꯐꯪꯗꯕ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯃꯅ ꯃꯤꯒꯤ ꯃꯇꯨꯡꯗ ꯃꯃꯤ ꯁꯥꯃꯤꯑꯣꯏ ꯁꯣꯛꯄ꯭ꯔꯦ ꯀꯨꯏꯟ ꯏꯟꯅꯕ ꯑꯁꯤꯒꯨꯝꯂꯕ ꯀꯤꯔꯕ ꯃꯇꯧꯁꯤꯡ ꯑꯁꯤ ꯍꯦꯛ ꯍꯦꯛ ꯇꯧꯔꯛꯏ ꯍꯥꯏꯅꯩ꯫ ꯍꯧꯖꯤꯛꯁꯨ ꯅꯣꯡꯊꯤ ꯅꯣꯡꯃꯪꯕ ꯃꯇꯝꯒꯨꯝꯕꯗ ꯈꯔ ꯑꯗꯨꯝ ꯃꯊꯤ ꯐꯣꯡꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯑꯁꯤꯁꯨ ꯈꯔ ꯃꯌꯥꯝꯗꯒꯤ ꯀꯥ ꯍꯦꯟꯅ ꯁꯨꯛꯄ ꯂꯩꯔꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯔꯥꯡꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯃꯩꯒ ꯂꯥꯛꯇꯕꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯣꯂꯔꯒꯤ ꯕꯜꯕ ꯃꯆꯥ ꯑꯃꯗꯤ ꯊꯥꯜꯂꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯑꯗꯨꯗ꯫ ꯑꯗꯨꯕꯨ ꯑꯗꯨꯛ ꯁꯥꯡꯈ꯭ꯔꯕ ꯂꯩꯔꯛ ꯑꯗꯨꯗ ꯁꯣꯂꯔ ꯃꯉꯥꯜ ꯑꯗꯨꯗꯤ ꯇꯟꯗꯟꯒꯨꯝ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯤ ꯑꯅꯝꯕꯗ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ꯫ ꯑꯩꯒ ꯏꯆꯥꯅꯨꯄꯥꯒꯗꯤ ꯇꯨꯝꯂꯝꯗꯦ꯫ ꯏꯆꯥꯅꯨꯄꯥꯁꯨ ꯐꯣꯟꯗ ꯒꯦꯝ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯐꯣꯟ ꯌꯦꯡꯗꯨꯅ ꯄꯨꯡ 12 ꯍꯦꯜꯂꯐꯥꯎ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯃꯩꯒ ꯂꯥꯛꯇꯕꯒ ꯍꯨꯃꯥꯡꯒ ꯁꯧꯕꯅꯦ ꯇꯨꯝꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯏꯆꯥꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯊꯣꯏꯊꯣꯏ ꯇꯨꯝꯃꯨ, ꯂꯥꯏ ꯈꯨꯠꯁꯥꯡꯕꯤ ꯂꯥꯛꯑꯅꯤ" ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯝꯃꯤ꯫ ꯃꯗꯨꯗ ꯏꯆꯥꯅꯨꯄꯥꯁꯨ ꯑꯩꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯕ ꯃꯈꯩ ꯐꯣꯟ ꯑꯗꯨ ꯌꯦꯡꯉꯒ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯏꯃꯥ ꯏꯆꯥ ꯃꯔꯩ ꯁꯨꯝ ꯇꯧꯅꯕꯗꯨꯗ ꯑꯩꯒꯤ ꯅꯨꯄꯥꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯍꯧꯖꯤꯛꯐꯥꯎ ꯅꯃꯥ ꯅꯆꯥ ꯇꯨꯝꯗ꯭ꯔꯤꯕꯣ? ꯋꯥꯒ ꯋꯥꯕꯅꯦ, ꯅꯣꯏ ꯑꯅꯤ ꯁꯨꯝ ꯂꯥꯡꯉꯒ ꯂꯩꯔꯒꯗꯤ ꯑꯩ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯑꯍꯤꯡ ꯇꯨꯝꯗꯕꯁꯦ ꯑꯣꯐꯤꯁꯇ ꯌꯥꯝꯅ ꯋꯥꯏ, ꯑꯉꯥꯡꯗꯣ ꯇꯨꯝꯍꯜꯂꯣ" ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟ ꯋꯥꯡꯃꯗ ꯋꯥꯄ꯭ꯂꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯋꯥꯄ꯭ꯂꯛ ꯑꯗꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯋꯥ ꯌꯥꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯑꯩꯒꯤ ꯅꯨꯄꯥꯒ ꯑꯩꯒꯅ ꯇꯥꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯃꯈꯣꯜ ꯑꯗꯨꯗ ꯑꯩꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ, ꯇꯝꯅꯕꯗꯨ ꯍꯧꯔꯛꯂꯦ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯃꯔꯝꯗ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯈꯪꯉꯝꯗꯦ꯫ ꯃꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯀꯔꯤꯅꯣ? ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯅꯈꯣꯏ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯋꯥ ꯌꯥꯜꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯀꯅꯥꯅꯣ?" ꯍꯥꯏꯔꯛꯈꯤ꯫ ꯃꯇꯥꯡ ꯑꯁꯥꯏꯗ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃꯇꯒ, ꯑꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎ 3ꯅꯤ꯫ ꯏꯅꯥꯎꯅꯨꯄꯤꯗꯨꯗꯤ ꯁ꯭ꯄꯣꯔꯠ ꯄ꯭ꯂꯦꯌꯔꯅꯤ, ꯃꯗꯨꯅ ꯃꯄꯥꯟ ꯂꯝꯗ ꯂꯩꯈꯤ꯫ ꯏꯅꯥꯎꯅꯨꯄꯥ ꯑꯗꯨꯁꯨ ꯃꯄꯥꯟ ꯂꯝꯗ ꯀꯝꯄꯅꯤ ꯑꯃꯗ ꯅꯧꯅ ꯊꯕꯛ ꯖꯣꯏꯟ ꯇꯧꯗꯨꯅ ꯍꯟꯗꯛ ꯆꯍꯤꯗ ꯆꯪꯈꯤꯕꯗ ꯉꯥꯏꯔꯤ꯫ ꯑꯗꯨꯅ ꯌꯨꯝꯗ ꯏꯃꯥ ꯃꯊꯟꯗ ꯂꯩꯕꯗ ꯅꯨꯡꯉꯥꯏꯔꯣꯏ ꯍꯥꯏꯗꯨꯅ ꯌꯨꯝꯒꯤ ꯏꯅꯦꯝ ꯏꯀꯨꯗ ꯍꯥꯏꯖꯗꯨꯅ ꯏꯄꯥꯝꯁꯤꯗ ꯑꯩꯒꯤ ꯅꯨꯄꯥꯒ ꯑꯩꯒ ꯃꯇꯝ ꯈꯔ ꯂꯩꯕꯅꯤ꯫ ꯃꯔꯝꯁꯤꯅ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯂꯩꯀꯥꯏꯁꯤꯒꯤ ꯋꯥꯔꯤꯁꯤ ꯀꯩꯁꯨ ꯈꯪꯗꯕꯅꯤꯅ ꯏꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯒꯦ ꯇꯧꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯅ "ꯀꯗꯥꯏꯗꯅꯣ ꯆꯠꯂꯤꯕꯗꯨ? ꯃꯄꯥꯟꯗꯒ ꯊꯣꯛꯎꯔꯅꯨ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯀꯔꯤꯅꯣ? ꯏꯃꯥꯗ ꯊꯣꯡꯒꯥꯟꯗ ꯋꯥ ꯌꯥꯜꯂꯤꯁꯦ ꯀꯅꯥꯅ ꯍꯨꯔꯥꯟꯕꯒ ꯆꯪꯉꯛꯑꯕꯖꯥꯔꯥ ꯇꯥꯎꯒꯦ ꯇꯧꯕꯅꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯅ ꯅꯍꯥꯟꯈꯩ ꯍꯥꯏꯕꯗ ꯅꯪꯅ ꯊꯥꯖꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯅꯁꯥꯅ ꯇꯥꯔꯕ ꯅꯠꯇ꯭ꯔꯥ? ꯄꯨꯡ 12-13 ꯌꯧꯔꯀꯥꯟꯁꯤꯗ ꯀꯅꯥꯅ ꯋꯥ ꯍꯨꯔꯥꯟꯗꯣꯏꯅꯣ? ꯑꯁꯤꯅꯤ ꯇꯝꯅꯕ ꯍꯥꯏꯕꯗꯣ, ꯑꯁꯤꯗ ꯅꯠꯇꯦ ꯌꯥꯝꯅ ꯇꯥꯔꯛꯈꯤꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯥꯗꯤ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯉꯛ ꯉꯛꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯋꯥ ꯌꯥꯟꯕ ꯑꯗꯨ ꯂꯣꯏꯔꯒ ꯆꯤꯡꯊꯣꯛꯈꯤꯕꯒꯤ ꯃꯇꯧ ꯑꯃꯁꯨ ꯇꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯍꯦꯔꯥ, ꯑꯁꯤꯗꯤ ꯇꯝꯅꯕ ꯅꯠꯇꯦꯗ, ꯋꯥ ꯌꯥꯟꯕ ꯂꯣꯏꯔꯒ ꯆꯤꯡꯊꯣꯛꯏꯁꯤꯗꯤ, ꯑꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯇꯝꯅꯕꯅꯣ" ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨ ꯈꯤꯇꯪ ꯍꯥꯡꯇꯣꯛꯇꯨꯅ ꯑꯩꯒꯤ ꯅꯨꯄꯥꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯥꯟꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯕꯗꯒꯤ ꯊꯣꯡꯅꯥꯎꯗꯨ ꯂꯣꯟꯁꯤꯜꯂꯝꯗꯨꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯀꯔꯤꯅꯣ? ꯅꯣꯏ ꯑꯁꯥꯏꯁꯤꯕꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯕ꯭ꯔꯣ? ꯑꯩꯗꯤ ꯌꯥꯝꯅ ꯍꯩꯅꯗꯦꯕꯨ ꯁꯤꯗꯤ, ꯏꯃꯥ ꯍꯧꯗꯣꯛꯎꯔꯣ" ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯍꯧꯒꯠꯂꯛꯇꯨꯅ, "ꯀꯩꯗꯧꯔꯒꯦ ꯅꯣꯏꯕꯨ? ꯑꯩꯁꯨ ꯃꯈꯣꯜ ꯑꯁꯤ ꯇꯥꯏ" ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯑꯃꯨꯛ ꯃꯤ ꯑꯃꯅ ꯁꯟ ꯍꯣꯏꯒꯠꯄꯒꯤ ꯃꯑꯣꯡ ꯃꯇꯧꯒꯨꯝꯕ ꯑꯃꯁꯨ ꯇꯧꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯉꯁꯤꯗꯤ ꯈꯔ ꯇꯧꯔꯅꯤ, ꯃꯩꯅꯒ ꯂꯥꯛꯇꯕꯅꯦ꯫ ꯉꯁꯥꯏꯁꯨ ꯇꯨꯔꯦꯟ ꯃꯄꯥꯟꯂꯣꯝꯗꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯕꯨꯠ ꯁꯥꯟꯅꯕ ꯃꯥꯏꯃꯨꯗꯣ ꯐꯩꯖꯣꯝ ꯈꯨꯌꯥꯠ ꯇꯧꯔꯒ ꯀꯔꯤ ꯇꯧꯔꯨꯕꯅꯣ ꯈꯪꯗꯦ, ꯇꯨꯔꯦꯟ ꯃꯄꯥꯟꯂꯣꯝꯗꯒꯤ ꯀꯥꯔꯛꯏ ꯍꯥꯏꯅꯕꯅꯤ꯫ ꯂꯩꯔꯛ ꯃꯅꯨꯡꯁꯤꯗꯁꯨ ꯌꯨ ꯆꯥꯛ ꯊꯛꯄ ꯈꯔꯁꯨ ꯃꯈꯣꯏꯅ ꯌꯨ ꯆꯥꯛ ꯊꯛꯂꯤꯉꯩ ꯀꯔꯤ ꯀꯔꯤꯅꯣ ꯊꯦꯡꯅꯩꯁꯨ ꯍꯥꯏꯅꯩ꯫ ꯈꯪꯗ꯭ꯔꯦ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯁꯤꯗꯤ ꯄꯨꯔꯥ ꯑꯉꯛꯄꯅꯤ." ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃꯗꯤ ꯑꯀꯤ ꯑꯀꯤꯕ ꯃꯈꯣꯟ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯇꯥꯔꯝꯃꯤ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯂꯥꯛꯄꯒꯤ ꯃꯈꯣꯟ ꯑꯃꯗꯤ ꯃꯤ ꯋꯥꯔꯤ ꯁꯥꯟꯅꯕꯒꯨꯝꯕ ꯃꯔꯣꯟꯗꯤ ꯂꯧꯐꯝ ꯈꯪꯗꯕ ꯁꯦꯟꯗꯜ ꯇꯣꯡꯉꯒ ꯌꯥꯝꯅ ꯊꯨꯅ ꯆꯠꯄꯗ ꯁꯦꯟꯗꯜꯒ ꯈꯨꯅꯤꯡꯗꯨꯒ ꯌꯩꯁꯤꯟꯅꯕꯒꯤ ꯃꯈꯣꯟ, ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯀꯤꯕ ꯃꯈꯣꯟꯁꯤꯡ ꯑꯁꯤ ꯇꯥꯔꯝꯃꯤ꯫
ꯑꯗꯨꯕꯨ ꯅꯣꯡꯉꯥꯜꯂꯒꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯣꯟꯅꯕꯁꯤꯡꯗꯨꯅꯁꯨ ꯋꯥꯔꯤ ꯇꯝꯃꯛꯈꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯉꯔꯥꯡꯗꯣ ꯃꯩꯒ ꯂꯥꯛꯇꯕꯅꯦ ꯅꯈꯣꯏ ꯗꯥꯕꯨꯡꯅꯒ ꯍꯜꯂꯛꯇꯕꯒ ꯑꯩꯁꯨ ꯑꯉꯥꯡꯁꯤ ꯄꯣꯔꯒ ꯑꯩꯈꯣꯏꯒꯤ ꯒꯦꯠ ꯃꯄꯥꯟꯗ ꯁꯨꯝ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ ꯃꯗꯨꯗ ꯅꯨꯄꯤ ꯑꯃ ꯅꯝꯕꯣ ꯄꯣꯔꯒ ꯐꯅꯦꯛ ꯀꯧꯅ ꯁꯦꯠꯂꯒ ꯆꯩꯁꯨꯒꯤ ꯃꯑꯣꯡꯗ ꯆꯩ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯏ ꯑꯩꯁꯨ ꯅꯈꯣꯏ ꯏꯃꯥꯔ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ ꯏꯃꯥ ꯍꯥꯏꯗꯨꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯁꯨꯈꯨꯝ ꯍꯦꯛ ꯈꯨꯝꯃꯛꯇꯦ ꯑꯗꯨꯒ ꯇꯞꯅ ꯇꯞꯅ ꯂꯩꯔꯛ ꯃꯅꯨꯡꯗ ꯆꯪꯈꯤ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯀꯤꯗꯨꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯑꯉꯥꯡꯁꯤ ꯈꯣꯏꯖꯣ ꯂꯩꯈꯥꯝ ꯑꯣꯛꯊꯣꯛꯄꯤꯔꯒ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯌꯨꯝꯒꯤ ꯃꯤꯁꯤꯡ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤ ꯍꯥꯏꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏꯅ ꯇꯥꯈꯤꯕ ꯑꯀꯤꯕꯁꯤꯡ ꯑꯗꯨ ꯃꯣꯏꯗ ꯇꯝꯃꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯈꯥ ꯊꯪꯕꯒꯤ ꯏꯟꯗꯣꯝꯆꯥ ꯑꯃꯅꯁꯨ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ ꯅꯈꯣꯏꯗ ꯅꯠꯇꯦ ꯑꯩꯁꯨ ꯄꯨꯡ 8 ꯈꯔꯗꯤ ꯍꯦꯜꯂꯝꯃꯅꯤ ꯑꯩꯈꯣꯏ ꯑꯊꯣꯏꯅ ꯏꯃꯥ ꯊꯣꯡ ꯍꯥꯡꯉꯨ ꯑꯩ ꯍꯜꯂꯛꯑꯦ ꯍꯥꯏꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯒꯤ ꯊꯣꯡ ꯍꯥꯡꯉꯨꯕꯗ ꯃꯄꯥꯟꯗꯗꯤ ꯃꯤꯗꯤ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ ꯅꯨꯃꯤꯗꯥꯡꯗꯁꯨ ꯊꯣꯡꯒꯥꯟ ꯁꯣꯔꯣꯛꯂꯣꯝꯗ ꯑꯀꯤꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯏ ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯥꯏꯃꯨ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯕꯨꯠ ꯁꯥꯟꯅꯕ ꯃꯤ ꯐꯠꯇꯕꯗꯣ ꯑꯩꯈꯣꯏ ꯃꯈꯥ ꯊꯪꯕ ꯂꯝꯍꯥꯡꯁꯤꯗꯁꯨ ꯍꯦꯛ ꯂꯩꯔꯝꯃꯤ ꯍꯥꯏꯅꯔꯤꯕꯁꯤꯕꯨ ꯆꯨꯝꯕ ꯖꯥꯠꯂ ngasi nong nini si mina punghang da ngangne konda yawa phiga su ka ami hai achumbra aranbra di khangde wafam sing asi indom cha aduna akoi da tamaki masigi matungdagi hauji su akoi lekai gi mioi pumba numidang hek ta khibaga yumda khoijo lekham thadok naraga mapan thokpa ki duna leinari aigi nupana su pauk sing asi taru badagi imabu puraga yumda leirurasi hairaki mayam ahambagi wari asi matanga saida loijari ani suba wari amuk mayamgi mafamda khudon tamjari wari asigi maming lamdai kasin aigi puroiba wangjing tentha hariba mafam adaidagini makoige lekai aduda laifam yamna kanba hek yengbada akiba phawba yumga su ama ni da taba yamna sukpa lamdai kasin kawba mafam ama leirami hai matam aduda aigi nupa sahi 19 mukta suri mamanaba aniga aigi nupaga makoige adaiwaigi anakpa hol amada film yengorga halakpagi lambida lamdai kasin hariba mafam asi landuna lakpa tarami matam aduda makoiso mafam atopa amadagi phawduna laknaba khonarakpada ising yamna chawbadagi lakpa yaramde maduna lamdai kasin hariba mafam adomdagi oina lakpa tarami aduga lamdai kasin hariba mafam jaga asisu thainadagi laioi khraba ipai pusingi haktaktagi hongna hui amuba ama hek thoi hainarami numito makoi hom wari sa duna lakpada lamdai kasin yoksalami matam maduda turen mapan lomdagi hui ama yamna wana na heduna kapakki hai madudagi makoi homsu turen mapan adomda yenguba matamda kapamiba hui adu makok yarong khide hai aduga nageta hauriba wa panbi sing adu makoigi mamangda amuk hugat tawraki madudagi makoi homsu tokong khangdana ki na leiringai amamba maraktuda amuk mami sami machu thoktaba phioi kaioi tawbama mami sami paibe dongna tawraga makoigi mamang landuna satki madu ubada mamanaba madi wanthaduna gyan mangkhiram madudagi makoi anina gyan ta kidraba mamanaba dubo masanomduna hawdoami adubo mioi adudi gyan tadana machinda kari no choron lolaga leiki tanja adudasu nagyetagi akiba matau kaya ama tawraki makoi anina kirasu kina gyan mangduna leiriba mamanaba adubo hundombadi yadabanina singboy thangboy tawduna lamdai kachin hariba mafam adaiwaida yum amani takna tariba yum amada changduna makoina yum adugi thong adu thinduna kauram adubu phana kuira pho thong de swang hangtorakhide kona thangdadi ahan oiraba hanuba amana thong hangtoraktuna kaidaure hanga ami maduda makoichu thokriba thodok pumba ahal aduda tamam ahal aduna su makoida asuk thengaba ahinga sida nakoi kadaida chalurino haiduna chera ami madudagi ahinga duma yum maduda leiraga nongalaga yumda pau pinaraga yumgi mi kauraga numitugi nong he kanbada lightin khoram thoki adubo wanthaduna gyan mangkhiba nupa adudi di hojik pawba mayamdagi tunganba wakhal amada leiri hojik su mafam jaga adu ahingi matam numit tungba sandhya changakpa matamda lekai adugi mi ama nidi adum thengnaba yauri hainarakhi aduga ngasidagi tha kharagi mamangdasu aigi nupagi suti nong nini lei haiduna yumda haitharam madudai kubongna noila abanina hinjang hawba macha si haiduna aigi nupana hinjang leiruraga halakpada lamdai kachingi mafamdu yaurakpada gari maningda kanaguma miyoy amana gari edu kanna yalaga khangtha thadorokpagi mong mataw amasu tawrakki madudagi gari control tawba ngamdabadagi aigi nupasu mafam adaida gari longsalami adubu kaya thoduknari sohogdre makhong makhut khara soaga yumda halaami
Masini lamdai kachingi akiba wari khara adudi mayam wari asi matang asaida loijare wari si ju khara tenkhre mathangi wari thagalakbadadi wari asangba amamuk puraga mayamgi mafamda khudon tamjagi ngasigidi mayamdagi kainanaba bidai laujari